आकाशवाणी इम्फाल वाहेंगबम राजेश ने पाव पाजरी अहानबद मरुब पाव जाति की मपा महात्मा गांधी लेकिदबगी हुमुद्रा हुमदोइसुब कुमोन थोरमदा ngasi लेबाग असना महाकी मफमदा इकाई खोमदब उल्ली शिक्षा मंत्री ने हारी एजुकेशन विभाग की मखादा पाइखलिबा थबक थोरमसिंग क्वालिटी लेना थबक सुरमद्रबदी हानगी कक्थलगा अनोबो वर्क ऑर्डर थोकनी मणिपुर ngasi कोविड-19 के अनोबो पॉजिटिव केस 15 थेनकी 12 ना नाबा फदुना डिस्चार्ज तौकी लौमी सिंगी आइन सिंगी मतंग सरकार चंगसिलिबा खोंगथांग असि लौथुप लकोई लेते हाइना प्रधानमंत्री ने हाइरी अमसुंग लेबागदा हौजि फावदा हेल्थ वर्कर लाख 35 हेना कोविड-19 की वैक्सीन कापख्रे लेबागसिना मालेंगी लाइसेट ओरिबा कोविड-19 की मायोक्ता पुन्ना अमतो इना लानथेंगनरी लमदमसिगी मियामना सकंगनरबा मियोय कयानासु लानफम असिदा माय पाकनबगिदमक आकाशवाणी इम्फाल की ई पावगी खुतांगदा मिपुंग खुदिमंगना अराइबा थौंग अहुम फेस मास्क उप्पा अमगा फुट तरुक लापना लेबा माय मिड अमदी खुदसा तोइना हामदोक्तुना तरु तनाना थमनबा अपील चौरी मणिपुरी फिल्म की एक्टर खुंट्राकपम दिकीना कोविड-19 दगी ngaktoknaba miyamda appeal tawraduna hai mayambu खुंद्राकपम दिकीना खुरुमजरी कोविड-19 लाइचत असिदगी ngaktoknaba ख्वाइदगी फरबा पामैदी चेक्शन बायबसिना ओइरी सरकारना लाइचत असि थिंगनबा होनरिबा असिगी मथक्ता एखोय पुनमक्सु भाब तामिनदुना लाइचत असिदगी ngaktoknaba तंगाई फदबा नियम अहुम ख ngakna चटमिनसि एखोय खुदिमकना युमदगी मपान हेक थोरकपदा फेस मास्क सोइदन उपसि सापो नतगा हेन वासि नदुना खुदसा सेंगना हामदोक्सि अमसुंग मी अमगा अमगी मरक्ता फुट तरुक की सोशल डिस्टेंसिंग थमसि सेक्शन बायबसिना इसा अखोइगी नुंसिरबा इमुंग मनुंग अमदी मियामबु लाइचत असिदि कनमंगम गोदोरिबनि मयामबु अमुकन खुरुमजरी हौजिक मपुंग ओइबा पाव जाति की मपा महात्मा गांधी लेकिदबगी हुमुद्रा हुमदोइसुब कुमोन थोरमदा ngasi लेबागसिना माकी मफमदा इकाई खुमदब उल्ली नुमित असि शहीद दिवस हाइनसु पालन तौरी महात्मा गांधी 1994 की ngasi की नुमित असिदा लेकिदबनी सही खुदिंगी ओइना नुमित असिदा बापूजी की समाधि राजघाट धर्म खुदिमक की लाइसोन थोरम पांगथोकनरी राष्ट्रपति रामनाथ कोविंद उपराष्ट्रपति एम वेंकैया नायडू अमसुंग प्रधानमंत्री नरेंद्र मोदी ना राजघाट लेकतुना बापूजी की मफमद इकाई खुमदब उठकी नुमित असिगा मरी लेना लोकसभा अध्यक्ष ओम बिरला ngaksil मंत्री राजनाथ सिंह हाउसिंग अमदी अर्बन अफेयर्स मंत्री हरदीप सिंह पुरी चीफ डिफेंस ऑफ स्टाफ जनरल बिपिन रावत लामी की मकोक जनरल मनोज नरवाने नेवी की मकोक एडमिरल कराबीर सिंह अमसुंग एयरशिप मार्शल RKS बदोरियासु राजघाट लई कत्तुना याउकी अयुक पुंग 13 मिनिट अनि तुमिना लैदुना लेबाकी मियामना बापूजी की मफमदा इकाई खुमदब उठकी लेबाकी मफम सिंग लोइनना मणिपुरदसु जाति की मपा महात्मा गांधी लेखिदबगी हुमुद्रा हुमदोइसुब कुमोन थोरम शहीद दिवस ngasi पांगथोकी इम्फाल की GM हॉल पांगथोकपा शहीद दिवस थोरमदा राज्यपाल डॉक्टर नजमा हेप्तुला अमसुंग मुख्यमंत्री नोंगथोमम बिरेन लुसिंगदुना महात्मा गांधी की मूर्तिदा लेकतुना इकाई खुमदब उठकी शिक्षा मंत्री सोरोकाइबम राजेश ने हाइरी एजुकेशन विभाग की मखादा पाइखलिबा थबक थोरमसिंग क्वालिटी लेना थबक सुरमद्रबदी हानगी दुकक्थलगा अनोबा वर्क ऑर्डर ओइना थोकलगनी करिगुंबा सेंगोत सागरपगी थबकसिंग अदु मंगम पांगद्रबदी वर्क ऑर्डर अदुसु कक्कनी इम्फाल वेस्ट लेबा कॉलेज सिंग यंगसिनबगी खोंगचत वांगांगबदा मंत्री हाई एजुकेशन विभाग का मरी लेना सेंगोत सागरपा अमसुंग अतै थबकसिंग मतम चाना लोइसिंगदबनी मांग हाई अफबा एकेडमिक एटमॉस्फेयर अमा थमनबगीदमक दरकार लेबा इंफ्रास्ट्रक्चर लोइसिनबा हाइबसी तंगाई फदे अकक्नबा मतमगी मनुंगदा थबक सुबा लोइसिनबा ngamdaba contractor singda notice thagani haraduna मंत्री na hai mairoi singi tungi khalaga contractor singna makoina suriba thabak singda ahenba miyeng changadabani mahang hai college singda class ningthina sathaba yanabagi damak atai jila singda lairiba college singda su chatuna yengsingani कॉलेज सिंह सरकार ने पीरिबा SOP ngakna sapinaba appeal tawdona मंत्री हाई ओजा सिंह महिरोई सिंह ममा मपा सिंह अमसुंग लनाई लुप सिंहसु मसिदा मतेंग पांगबियो नेशनल एजुकेशन पॉलिसी लिसिंग अनि कुन हाइबसिदा नोंमगी ओइबा राज्य थाकी वर्कशॉप अमा मोइरांगी INA हॉल ngasi पांगथोकरे पुख्रेम अंगौबी देवी मेमोरियल ट्रस्ट मोइरांग अमसुंग IQAC मोइरांग कॉलेज न पुन्ना सिनबा वर्कशॉप अदुदा टोंगान टोंगान रिसोर्स पर्सन सिंगना वांगांग की
Forest amasung Environment Mantri Wahengbam Newmai na ngasi Tamay gi Palong Village ta market set, gallery, waiting set amasung community hall ama sangakre. Thorom do wangang mada mantri na hai lagliba matam khara asida Eklavya Residential School yauna sakot thorangi thabak sing paikat lagani. Sakot thorangi thabak sing paikat pada kunja sing na mateng pangbina basu mantri na appeal toki. Potsangmam Jila Parisad ki Srimati Laisram Bobby Devi bu Imphal West Jila Parisad ki upa adaksa oina lamba yaudana khalle hairi. Manipur film gi sangnai rabi actress Sagol Sem Dhana Manjuri ngasi masagi anaba amadigi Imphal gi singjamai da leiba mayum da laikidre. Masagi sahi yangkai nitoi sukre. Mahak Akasbani Imphal gi A grade drama artist amasuni. Mahak na Manipuri film yangkai hena kungki mahak na Chanu IPS Thabaton Pisako na singba film singda saktang lamlangmi. Tabiriba pao si Akasbani Imphal degini. Manipur ngasi COVID-19 gi anoba positive case taramanga thenaki aduga kunma thoina naba phaduna discharge tauki. COVID-19 common control room na thadropa serol amagi matungina haukiba pung kunmari asida laisat asina mi sikibagi pau leite adumoinamak haujik phawbada COVID-19 dagi siba mi gi masing sohum humdra ma thoi sure. Rise asida hauji apunba positive case lising kumapan subna yangkai ni thoi gi manungda mioi lising kunipan changwan ni phumanga naba phaduna discharge taukre naba phapagi changna sada marfudrani pan dasmik ani mangani haujik active case sama kuntra taruk leiri. Maragasda thasigi tara taruk tegi chatharakiba COVID-19 vaccination program Manipura haujik phawbada sada yangkai mari dasmik manga ahungi changda tika thadokre. Punna vaccine kakodaba beneficiary lising tare chahum taragi manungda ngasi phawbada beneficiary lising ahum chamapan marfu taruk tika kapthokre. Sparse Leprosy Awareness Campaign lisingani kunma thoi Thobal Jila chasu District Health Society Thobal na sinduna Urban Primary Health Center Fogden da Entry Leprosy Fortnight nasidagi hokre. Thorom da wangang kiba singna leprosy laina na naraba mioi singbu sokna sanaba yadaba oina uhaliba asi aran bani haiki. Haujiki matamda multi drug therapy season aduna leprosy laina ningthina layengba ngamle haina phongdok naki. Assam Rifles None Battalion na Assam Rifles Civic Action Program gi makada None Jila gi miga miman darba singda welding machine yauna tongan ba polam sing yan tokre. Handicap People's Front Manipur gi kuthang da pikiba machine sing asina makoibu maromdom thabak pijaba ngamdaba pandam da pikibani. National Food Security Mission gi makada District Agriculture Office Tandil na sinduna cropping system gi matangda lawmi singi oiba training program ama District Agriculture Office Tandil da pangthokre. Thoram maduda jila asigi tongan mafam degi lakpa beneficiary rangkai romda thanaba marumarang yentoki amasung akhang ahi singna wangang ki. Jini Turel da handak tilar hidak thadaduna Turel asida nga makal kaya marum paktak na sibagi thongbu maikai kaya dagi pendaba phongdok narakli. Jila asigi Honorary Wildlife Warden Ais Rajen Kumar Singh amadi Division Forest Office ki mioi kaya nasu thongdok asibu hakting na yengsing ki. Federation of Government College Teachers Association Manipur Phegokta na sinduna ngasisu college singda wakat mipam khamki sarkar na tarit suba page na handabigi mayukta khongjang adu changchen bani. Sarkar gi war on drug ki khongjang gi manungchana Kaksing gi Superintendent of Police Victoria Yengkhong gi miyang makada NAP NCB Assam Rifles amadi jila asigi police ki apunba kangbu amana Waikhong Police Station gi manungchana leiba New Sayang Village ta aina yadaba mongda tharamba popi pambi sing yantatuna mangan kre hairi. Akasbani Imphal gi part-time correspondent PTC khara contract oina logoduri PT Singh asi Chandel Kangpokpi Kaksing Kamjong Ferzol amasung Tamenglong jila gini. Candidate Singh adu masagi sahi kunmari degi nipu manga phawgi manungda leiba amasung journalism natraga mass media da PG diploma natraga degree paiba natraga journalism da sahi anigi experience leiba graduate oigadabani amasung district headquarters ki dagi kilometer tarana konba mafamda masagi yum leiba oigadabani. Applicant sing na February ama phawgi manungda head of office All India Radio Imphal Palace compound da darkas pisin bayagani. Prescribe proforma and SCD dagi website www.newsonair.nic.in dagi phangani. Masi Facebook page All India Radio News Imphal amasung Twitter account AIR News Imphal dagi download tobosu yagani. Prescribe proforma asi Akasbani Imphal gi general newsroom dagi su suti nataba numisingda lawba yagani hari. Pradhanmantri Narendra Modi gi Akasbani gi thongda thagi oina sandopa man ki baat thoram hayeng ayuk pung 13 da sandok lagani. Masi Pradhanmantri gi anirak suba tam gi kun suba episode ni. Thoram masida Pradhanmantri na laibak asigi amadi mapan lam gi miyam da mahaki pungning gi wa phongdokani. Man ki baat thoram asi Akasbani Imphal nasu hayeng ayuk pung 13 da Kangla amasung Shanghai channel animakta sandokani.
Pradhan Mantri na wangang ba hek loibaga madugi Manipuri wahantok sandokani Manipuri wahantok asi hayeng numidang pung nipanda amuk ana sandokani. Pradhan Mantri gi warol gi Manipuri wahantok asi AAR LRS Surasampur su sandokani. Mar Paite Kabui Thadau Mau amasung tangkul londana hangsit ningthokaba numita sandokani. Akasbani Imphal gi pau tabiri. Pradhan Mantri Narendra Modi na Laumi Singhi Ain Singhi Matang da Sarkar na Sangchiliba Khongthang asi Loktup Lokoi Leite. Mahang na hai January 22 da pikiba warol amasung Lawu Singu Mantri na prastap tokiba wafam degi Sarkar na haujiksu ahongba leitana lepli. Sangsaki budget miphamgi matang da ngasi pangthokiba dol punamaki oiba mifam da wangang bada Shri Modi na hai Lawu Singu Mantri na makhata na wari sananaba sem saduna lei. Nai Delhi da ngasi Pradhan Mantri Narendra Modi na sabhabati oidana pangthokiba dol punamaki oiba mifam adugi tungda paumi singda wangang mada Parliamentary Affairs Mantri Prahlad Joshi na hai Laumi singa taramathoi rak suba tangkaki wari sanarba matungda sarkar na pikiba warol degi haujiksu ahongba leite. Shri Joshi na hai dol punamaki oiba mifam aduda Pradhan Mantri na Laumi singna sarkar na hariba wafam adu yabagolona manglomda sangsingadabani haina taksinki. Laibak asida haujuk pagbuda health worker lak kuntra manga hena COVID-19 gi vaccine kapkre haksel amasung yaipe yumbal mantraloi na hai haukiba pung kunmari da punna mioi lak manga lising humudra mathoi samapan humudra mari COVID-19 gi vaccine kapki. Uttar Pradesh da mioi lak mari lising humphumdoi hena vaccine asi kaptuna laibak asigi raija punamakta ihen hena vaccine kapli. Marakasida haukiba pung kunmari da COVID ki anaba lising tara mari chanipan hena naba phakibagaloina laibak asigi COVID-19 degi naba pharapagi chang sada marfudra taruk dasmik mapan nipan yaure. Mantraloin hai anaba koti ama lak mari hena hanana naba phakre. Active case ki masing haujik leptana hantarakli laibak asida haujik active case lak ama lising humpumapan chanipan kunmari leri masi apunba positive case ki sada ama dasmik manga nipan khaktani. Haukiba pung kunmari da laibak asida COVID ki anoba case lising tara humdoi subna marfu humdoi thengna bagalonina apunba positive case masing koti ama lak taret hele. Hairiba matam masigi manungda mioi sama contract siki bagalonina laina asigi siki ba migi masing lak ama lising yangkai mari hele. Indian Council of Medical Research na hai haukiba pung kunmari da laibak asigi tongan ba laboratory singda COVID ki sample lak taret lising yangkai truk hena test tokibagaloina test tokiba apunba sample masing koti taramapan lak yangkai nipan hele. Tripura da haukiba pung kunmari da COVID ki anaba ani naba phaki aduga anoba case ani thenaki. Raija da laina asigi naba pharapagi chang sada marfudra nipan dasmik taret oiri. Raija dugi apunba positive case lising kuntra humdoi Sahum nipuni pangi manungda lising kuntrani toy samapan taramanga naba phakre raija da haujik COVID ki active case taramapan khakta ngaire. Mizoram da haujik phawada health worker lising nipan samri marfudra tare COVID-19 ki vaccine kapkre raija gi immunization officer Dr. Lal Jomina hai haujik phawada hida kapla matungda adverse case amata lakpagi paw leite. Raija da COVID-19 ki active case ki missing su leptana hantarakli haujik raija da active case kuntra mapan khakta ngaire naba pharapagi changna sada marfudra nipan dasmik mapan taret oiri. Haukiba pung kunmari da raija da COVID ki anoba case ahum thenaki aduga anaba mangana naba phaki. Pradhan Mantri Narendra Modi na hayeng Prabhu Dev da Bharat ki sama kunmanga suba kumon palanda wangangani thoramadu Uttarakhand gi Mayawati ashram da leiba Advaita ashram da sinbani. Prabhu da Bharata asi lising chanipan marfudra tarukta Swami Vivekananda na puthokiba thagi oiba journal amani masi leibak asigi thaina digi leiraklaba spiritual oiba paujel sing sanduknaba maru oiba media amani. Rashtrapati Ramnath Kovind na ngasi Pulse Polio Program lising ani kunmathoi gi ahanba tangkak hogdokre. Rashtrapati Bhavan da angang sing da polio hidak pithaktuna mahangna thoram adu hogdoki. Thoram du da First Lady Sabita Kovind, Haksel Mantri Dr. Harshvardhan amasung Haksel Raija Mantri Ashwini Kumar Choube su sharuk yaki. Loisilakpada COVID-19 degi ngakthoknaba face mask upa Puttaruk lamna leiba khutsa amadi maimit tarutaran thamba haiba achamba thong ahum asi ngangna chapinaba amuk hana ningsingjari. Aroibada maroiba paw amuk hana. Jati gi mapa Mahatma Gandhi lekhidabagi humudra humdoisuba kumon thoromda ngasi leibak asina mahaki maphamda ikai khumnaba uli. Shiksha Mantri na hari Education Vibhag ki makhada paikaliba thabak thorom sing quality leina thabak suram drabadi hanagi du kakhlaga anoba work order thokani. Manipur ngasi COVID-19 gi anoba positive case taramanga thenaki kunma thoi naba phaduna discharge tauki.
ꯂꯧꯃꯤꯁꯤꯡꯒꯤ ꯑꯥꯏꯟꯁꯤꯡꯒꯤ ꯃꯇꯥꯡꯗ ꯁꯔꯀꯥꯔꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯊꯨꯞ ꯂꯧꯀꯣꯏ ꯂꯩꯇꯦ ꯍꯥꯏꯅ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯍꯥꯏꯔꯤ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯍꯦꯜꯊ ꯋꯥꯔꯀꯔ ꯂꯥꯈ 35 ꯍꯦꯟꯅ ꯀꯣꯚꯤꯗ-19ꯒꯤ ꯚꯦꯛꯁꯤꯟ ꯀꯥꯞꯈ꯭ꯔꯦ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫